Akiswani Imphal Nolini Devi na pau pajari ahanbada maruiba pau. Malam ki mental health day lisingani kunmari lebak sin betung bedak ngasi pangthokli. Manipur da su thorum asi Rajya Sarkar na sinduna Imphal da pangthokli. Khelo India scheme gi makhada naha singda mahausa dagi leijaraklaba Manipur gi masana sing training pibagi thabak leptana sathari. Saknai ba industrialist Ratan Tata ngarang Mumbai ki Breast Candy Hospital da leikidre. Rashtrapati Pradhan Mantri amasung lusingba kayana mahakna leikidabada awaba phungdokli. Amasung Pradhan Mantri Narendra Modi numit nini ki laus khongchat ki damak ngasi Bharat thadokre. Malam ki mental health day lisingani kunmari lebak sin betung badak ngasi pangthokli. It is time to prioritize mental health in the workplace haiba hiramda kumchi sahi ki palan thorum asi Imphal da su National Mental Health Program, National Health Mission amasung Directorate of Health Services Manipur na sinduna numit asi North East da leiba Hotel Imphal da pangthokli. Thorum tu ka mari lena na hakchel amasung yai phe Imphal Mantri Dr. Chapam Ranjan Singh na hai mental health haiba si hujik malam gi oina yamna maru oiba wapam ama oirakli. Maramdi hujik akoibagi leiriba phibam amadi miyobagi punsida thengnariba samasyasing asina miyobagi punsida chauna akaiba pirakpadagini mangna hai. Mental health se akoi prioritize tauri akoi even state ke side so mental health teams ina jaga da chattuna akoi mainly akoi hojik akoi relief camps do so chattuna team tharuna awareness pina na bai damakta mental health issues laibra laita bai damakta akoi atmani am kan hone jai. Thorumasiga mari lenana mental health awareness rally amasu Haksil Mantri Dr. Sapam Ranjana Hotel Imphal dagi lamthaki. Thorum gi saruk ama oina ayuk anganbada layekpa changdamnabagi thorum chu pangthokhi. Numit asi pangthokpagi maruiba pandamdi malen chinbe tungbada mental health care bo pungning thawatpa amasung wakhal gi lena singi matangda miyambo hena bhab tahanbani. Kumchi sahi ki hiramasi matung ina thabak sufam singda wakal nungai na thabak suhanba amadi pungning wakal nungai tabasingdagi thorakpa atai matram sing ngakthokpa haibasini. National Mental Health Survey lisingani taramanga tarataruk ki matung ina Bharata miyoi sada taradasmik taruk wakal lainana nari. Terumasi None Zila ki Makam Hospital and Research Institute Longmai na susinduna Institute asita haujek pangthokli. Terumasi counseling psychologist Dr. Dinchibo Ponmai amadi drug treatment specialist RIMS Dr. Gina Baiting Toina resource person oina saruk yari. Terumasi Manipur University ki Department of Psychology na sinduna University asigi court holder su pangthokkani. Terumasi Lok Sabha ki MP Dr. Angomsa Bimol akoijam RIMS ki psychologist Department के प्रोफेसर मटिहाना की हेड डॉक्टर R.K. लेनिन सिंह चरुकियाकनी Regional Institute of Medical Sciences RIMS nasu World Mental Health lisingani kunmari ngasi RIMS ki Jubilee Hall ta pangthokkani Therumasi da Institute asigi Director Professor G. Sunil Kumar Sharma Medical Superintendent Dr. Nepram Sanjeev Singh na chingba charukyakani Amarum da RIMS ki Ophthalmology Department na chinduna World Sight Day lisingani kunmari ngasi RIMS Hospital ki General OPD Complex ta pangthoklagani Prioritize Child Eye Health haiba hiram da pangthokadaba thorum aduda RIMS ki Director G. Sunil Kumar Sharma charukyakani Khelo India scheme gi makhada naha singda mahusa dagi leijaraklaba Manipur gi masana sing training pibagi thabak leptana sathari Social media ta thagatpa warol amada Mukhyamantri Nongthombam Birena Senapati Jila da Manipur gi masana wrestling bu yokhotuna naha singda training pibagi thabak leptana sataba ubada nungaiba phungdokre Magna hai Khelo India scheme gi makhada sana khonbagi lamda thawai yawba amadi naha singda makhal makha kaya gi training leptana piri Mausadagi leijaraklaba masana sing yokhatnabagi tamak tangai fadaba infrastructure amadi thabak thoram sing paikhatli Sanaroi sing da ningthina takpi tambituna masana sing asibu malep thakta pukhatnaba honari Igniting Young Minds for a Better Tomorrow haiba hiramda sahi asigi oina pangthokpa Knowledge Meet lisingani kunmari ngarangdagi Peterson International School Khatigau ta hodokre Numit humni satagadaba meet asida debate essay science quiz amadi painting competition na singpa pangthokti
Manipur ki mafam kharating asi akhak araw yauna nong sugani haidi Tamenglong Senapati Ukrul Tengnopul amazong Sandel ki mafam kayada akhak araw galuna na nong sugani Raja si tay jila singdasu mayay urapat sangda nong sugani India Meteorological Department ki pau matung ina lakliba numit nini asida Arunachal Pradesh, Assam, Meghalaya, Konkan, Goa amasung Maharashtra ki mafam kayada akanba nong sugani Masida natana lakliba numit tare ni asida Kha Bharat ki mafam kayada nong sugani Amaramda Meghalaya ki West Garo Hills amasung South Garo Hills silada haukiba numit kharani asida nong kahena chubada ki mafam kayada jingning khaiba amasung ising isaw thokle Mukhimantri Conrad ke Sagmana Isaw na Sokolaba Zila Singda Chatuna Hingsin ki Isaw asida miyoi taramanga laikidre taruk na aso open ng ki amadi miyoi lag taruk lising yakay mathuirom awaba mayok nari tabi bapawasi Akas Bani Imphal Dakini Sangnay ba industrialist Ratan Tata ngarang Mumbai ki Bris Gandhi Hospital da laikidre masagi sahi marputaruk sukre mahaki haksang ngasi ayu angan bada kola bada leba mahaki mayum da purakre Ratan Tata na laikida bada Maharashtra Sarkar na ngasi awaba pungtokli Maharashtra ki Mukhimantri Eknath Shinde na hai Sangnay ba industrialist Ratan Tata ki aroiba mathok mangam Rajyathaki mapung phaba ikai khumna bagalunya na pangtokani Maki haksang ngasi ayu pung taradagi nungtil pung mari phawba NCPA da thamgani Rashtrapati Draupadi Murmu Uparashtrapati Jagdeep Dhankar Pradhan Mantri Narendra Modi Kendra ki Mantri Singh amadi Manipur ki Mukhimantri Nongthombam Biren yauna lujingba kayana Ratan Tata na lekhidabada awaba phongdokli Ing kumjal ising machamapan kuntha taret ki December 19 da Mumbai da pokhiba Ratan Tata Dorabji Tata Trust amasung Ratan Tata Trust ki chairman Mahak Tata Sons ki chairman chu oidami Mahak English ani nipanda lebag asigi ani suba khwadi ki wangba civilian award Padma Vibhushan piduna ikai kumnaki Pradhan Mantri Narendra Modi numit nini ki Laos Kongchat ki damang ngasi Bharat thadokre Pradhan Mantri na kunmathui suba ASEAN India Summit amasung 38 suba East Asia Summit da saruk yakani Pradhan Mantri Nahai East Asia Mifam Asina ASEAN Lebak Sangi Marakta Lainariba Mari Hena Sesil Hanbada Mating Oidakani Pradhan Mantri Nahai East Asia Summit Asina Indo-Pacific Lamdamda Santi Marachetpa Amadi Zakwatpa Purakpada Thingnariba Khudong Sadabasing Kokhanaba Honabada Mating Oigani Lau PTR yauna Indo-Pacific region asiga Bharat ka kala sanskriti amadi atai hiram kayada achetpa mari leinai Pradhan Mantri ki khongjat asina ASEAN lebak sangka hena chetpa mari thambang ngamlagani Griha Mantri Amit Shah na hari Narendra Modi Sarkar na lebak asigi ngamkhoi paring ta leiba infrastructure sing bapangal kan khathana bahonari Griha Mantri Nahai Kendra Sarkar na Rajasthan amasung Punjab da kilometer lising ani chani marphu sangna semgatpa lambi warep lawde masigi damak lupa koti lising mari sating tokani Sahi asigi oina Second Army Commanders Conference ki hanba Tangkak hybrid motang asidagi Sikkim ki konong gek dokta horakani numit nini sathakadaba mifam asida senior commander singna tungda pakalakadaba lanmi ki operation singi sem sariba sing yauna tungan behiram singda khana nenakani ngaksel mantri Rajnath Singna mifam aduda wangangkani Assam ki Mukhimantri Himanta Biswa Sharma na haidi haukiba tha ani asida narol da changchi lakiba Bangladesh macha chamakunipan Assam police na maram da halanki Social media da thagat pa warul amada Himanta Biswa Sharma na hai ngarang ayuk angan bada police na Assam da changchi lakpa Bangladesh macha ani phaki man hai Assam police na Bharat Bangladesh ngakoi paring da ngak chanbagi thabakan khatle All Sandel District Badminton Tournament Lisingani Kunmari ki Anisube Edition ngasi District Headquarters Sandel ki Indoor Stadium da hokre. Tharum to the All Sandel District Badminton Association na District Sports Association ACDVA ki meeting makada sindo na pangtokpani maduda Sandel ki Deputy Commissioner Mayak Lampam Rajkumar ACDVA ki President ISP Gamaler Amadi Advisor ISL Langingchan Anal Sarukya ki. Arubita Maruiba Pau Mukhana Malim ki mental health day lisingani kunmari lebak senba tungbada ngasi pangthokli Manipura su thoromasi Rajya Sarkar na sinduna Imphal da pangthokli Khelo India scheme ki makhada naha singda mahusatagi leijaraklaba Manipur ki masana sing training pibagi thabak leptana satari
Saknairba industrialist Ratan Tata ngarang Mumbai gi Bruce Gandhi Hospital da lekhidre. Rashtrapati, Pradhan Mantri amasung Luchingba kayana mahakna lekhidabada awaba phongdokli. Amasung Pradhan Mantri Narendra Modi numit nini ki Laos Kongsat ki damak ngasi Bharat thadokre. Pauloi jare.